Central leadersingna kaurakpadage Delhi da hojik leinariba Manipur gi BJP amasung Alliance Party gi MLA singa Central leadersinga ngaihaki matungda mifam pangthokadauribra natraga karamba matamda pangthokadauribano haibage chapchaba matam lepa leitri haire Delhi da hojik leiriba MLA amade Impact News na fangba amadagi Impact News na fangba thajaba yaba paugi matungina BJP gi headquarter da pangthokani hairiba mifam asida Manipur da yam thuna pi samasung normal si purakna ba amade miyam gi laingak sem na bakhana ba natana atopa agenda thoidok na leite pangthokadoriba mifam asida laingak sem ba natraga sem da ba haiba sigi matang da chapchaba fire pa masoidana lep na bahotnarakani haiba gi thajaba sulai haire loina January 13 da Fongkiba Lok Sabha Bulletin gi provisional program da Manipur gi budget ki matang da khananaina ba hapkiba adu parliament ki routine gi matungina hapane Lok Sabha gi provisional program da happy haiduna laingak semlaroi haibagi wafam leite haina su MLA sina fongdorakle loina na pawa sina fongba matam faubada Delhi gi mifamasi karamba matam da pangthokadauribano haibagi chapchaba matam lepa leitri haire panbaya bading asigi nungthilpung ani faubagi manungda BJP amasung chatminariba party gi MLA sing Delhi da yaurakna ba central leader sing na kaurakpadagi speaker thokchom satyabrata hanagi chief minister in Biren BJP Manipur Pradesh ki president e sarda yauna BJP amasung chatminariba party gi MLA sing hojik Delhi tam nangarang paisinakibane